Eikhoi kuntak lan sidri Eikhoi thona fana Hingkhini haibagi wakhalonda Hingkhini Eikhoi haina mingthonba khongchet amangarang Imphaldagi Kakching fawba chatkre Travelers Forum Manipur TFM na senduna chatkiba khongchet adu kaisamthongda leiba RKCS Art Gallery mamangdagi chatpa hauraga Anganching Eco Park Kakching da lamthongpham oiki ayuk pung 9:30 dagi chatpa haukiba khongchet aduna Kakching gi Anganching Eco Park ta thunglaba matong Travelers Forum Manipur gi chairman RK Budimantana Thoramapu oiraga mifamama pangthoki Thoramga mari leina TFM gi vice chairman Sarachan Thiam na hai Travelers Forum Manipur ase tongan basin from the leiba mi shing punsilaga sembani forum asina silaga Eikhoi Manipur miyam gi tungi asa leiri Manipur gi damakta tawba yaba mayam ama leiri Eikhoi gi asa mangdri Manipur kaidawnung dasu kuntak lan siroi haibagi wakhalonda Hingkhini Eikhoi haina mingthon ba khongchet ase sinbani haina mahakna fongdoki Langi adigi thona phabi wari mayam du sports ki phil sida Arena sida hapsalaga ningsingdana makhoi matik mathona mayam do ningsingna bagi lakhi ba khongchelado ngasi so khoi marathon hara kun asang lamje chemdu kang natana madur piri ba nungyu ba wakhalol adu Eikhoi ningsingmam thoi aduna Eikhoi pitri bi ton leba mayam do ji lan tolbe ungkhatnari ba muknari ba yenari ba sanai nari mayam si ji thoktoba te adubo Manipur ji thoi adubo thoi hairaga su Eikhoi da leiriba samamnaba adai Eikhoi da leiriba hawriba miron singsinadi tarmain tolmepsi Eikhoi na haigadabani haigadaba Eikhoi sina suma leiba am oirami si torme haibagi wakalol aduda Eikhoi adugi message am puraga mafam asida Eikhoi nasiji pangthokpani